Manipuri Pollution Control Board Contractual Staff Welfare Association gi phamkiba ngasi kwakaithel mifamna board asigi hauzik leiriba contractual casual employees singda social amasung service security phanganaba maru aina Employee Provident Fund amadi Miscellaneous Provision Act 1952 the Employees Death Insurance Act 1948 loinana Industrial Dispute Act 1947 gi makhada workmen singi protection Bihanaba Marilainaba officing that Taknaba Haina Lepna Krehidi. Ngasi Pumkiba, Mifamna, contract casual employees singna, Matam Kayagi Mamangdagi, Kudong Chada Bakaya, Tengnari Bakaya, Asiki Matangda, Kumna Kanaki Bagaloinana, Level Code 2020 Natraga Level Lokayana, Piriba, Protection Sing, Fanganaba, Saxon Firep, Lauba Haina, Lepna Krehidi. Ngasigi Mifamgi, Kudong Saba Lauraduna, Union Asigi President, Lastrom Arun Kumar Singna Fungdo Kibada, Union Asi Mapangal Henekal Hanaba Amadi, Casual Amadi Contractual Staff Singi, Sin Missingi Right, Fanganaba, Union Asida Hapta Amagi Manunda, Membership Enrolled. Tauranaba Apple Tauraduna Equal Remuneration Act 1976, the Contract Labor Regulation and Abolition Act 1970 amadi Payment and Wages Act 1936 ke Kudong Saba Laumina si Haina Contract Casual Employees Singi Pukning Sing Sinki Maski Mifamaduda Nauna Treasurer Oiribi Ningombam Chitrabala Devina Accountability and Sincerity da Mityang Tamduna Union Sina Tabak Torokpada Workmen Kudingna Mateng Pangbiyu Haina Pongdoki Hana Association Asige General Secretary Wahangbam Bobina Thokpa Serolaman Hairi Imphal East ki CDO Kangbu Amana Aina Thinkrabala Lalob RPF PLA gi active kader ni haiba nupa amaga nupi amaga ngarang fagat pangam khre haidi police tagi phangba pawgi matung ina faraba mioi ani adudi Lampel police station na konba kwa kaithel mayai koibi thiam lekai digi hojikna Imphal West district ki manung sanba mongsangai maning lekai delaiba Johnson Assem Elias John Zahinifu apokpa lekhidraba A Asok amadi mahak ngarang palace compound manak MSFDS manak tagi fagat pangam ki Mahang na Haidorapagi Matung Ina, Singjamay Mayang Mamlekay Degi, KSS Somarendro Singiloinabi, Zinga Kam Ningol, Katri Mayum Ongbi, Sunibala Debi, Elias Abe, Zahini Fusu, Mahak Masaki Mayum Degi, Pagat Pangam Kiaidi, Makoy Animak, RPF, PLG Self Style, Brigadier Singlen, Elias, Tombako Amagi Makada, Tabak Toduna, Mitsam Miyam, Langaki Official Amadi, Tikadar Singdegi, Sel Kabeda Sene, Haina, Police Taki Fangba Pau Asina Haidi, Faraba Zone Degi Point 38 K Kapayariba, Nomay Maru Taret, Hero Honda Pledger Ama, Sim Anika Loinana, Mobile Handset Ani Natsingba, Fagat Pangam Ki, Makoy Animak Fagat Abapolan Singaloinana, Borompat Police Station da, Sinaki Bagalena, Makoy Aniki Matakta, Case Ama Register Tauduna, Numitarukni Police Custody da, Tamkre Haidi. Manipur Police की Special CDO Unit की SPTS Krishna Tombi Singhi Luchung Makada Special CDO Unit की OC Subedar L Vivekananda na Luchung Bakangbu Amana Ngarang Midang Wairam Imphal gi Wahangbam Lekai da Public Toilet Mayok na Badeki Mioy Ama Heroin Gram Zamahum Fuga Konana Fabangam Kray Faraba Mioy Adudi Lilong Haurebi Makalekai Diki Lake Kitraba Muhammad Kiamuddin Machanupa Muhammad Jaul Haq Jahi Kunchataren ni Haidi Police taki fangba pawgi matung ina ngarang numidang wairam special unit aduna wahangbam lekai da achat awok tawbasing khamduna check tawbada Maruti gar bearing registration yaudaba amadegi hariba potlam sing adu sapon case marida haptuna purakpada fagat pangam khibani police na wahang pahong sathabada hariba heroine adu lilong konjin lekai degi Mirza Khan sahi kuntramari apokpa Muhammad Saidur Khan kawba amadegi lairak pane haiba khangam khi Heroin powder Kwanana, Mui Adu Makataba and your Batabak Lokan Anaba, City Police the Sinekre Heidi. Kunzale Singaman Sanipan, Rafadrama Twige, Anglo Manipuri Wada, Imalebaki Damak Tawaina Pontapi Kraba, Atoba Singi Mafanda, Ikaikum Nabo Oina, Association of Voluntary Blood Donors Manipur, Tobal District Bransta, District Administration Tobal Gimit Yang Makada, Leptana Pangtokuna Lakpa, Mega Blood Donation Come Awareness Game. Sahi asigi oina su lakli ba April kulumdoy khongjom de nimita khongjom go Memorial Complex khongjom da pangthok lagani masida donor singna saruk yabiyu haina Association of Voluntary Blood Donors Manipur Thabal District Branch ki Secretary Nabakumar Tisina Fungdorakle
Ngarang Khongjong War Memorial Complex ta pangthokpa pawgi mifum amada Association of Voluntary Blood Donors Manipur Thabal District Branch ki Secretary Nabakumar Tisin Hai Association asina hokhibe chahi lising ani tarani thoidagi hauraduna Khongjom de nimit khudingi athoba sing adubu ikai khumnaba utpo aina mega blood donation camp asi pangthoktuna lakli kumsi chahi gi oina su tongan organization police Assam Rifles samadi mahiroi lup kaya ga loina duna blood donation camp asi pangthokadauri Sililang na singi mai kay dagi donors singbo sakhangbo aina t-shirt amadi blood donors kit booklet sing kudol sutam gadauri Manipur da lairiba blood donors sing na namit asida blood donor tawbiyu igi awaba mayok na riba miyoiba kaya gi punsikan bada saruk yaminasi haina phongdorakhi United Nations na sakhanglaba ya olgi founder Saddam Hanjabam United States the Pangtokadoriba United Nations Economic and Social Council Youth Forum 2023 da saruk yarugadori New York City da nimit humni pangtokadoriba thoramasi accelerating the COVID-19 recovery and full implementation of the 2030 agenda with and for youth haiba theme da thasiki kunmanga dagi kuntaret phawba pangtokani Department of Economic and Social Affairs DESA amadi the Office of the Secretary General's Envoy on Youth OSGEY anina United Nations Interagency Network on Youth Development amadi International Coordination Meeting of Youth Organizations ICMYO ga kusamnaduna pangthokadoriba thoram asida India ki oina naha ani khalakpagi manungda Manipur gi Saddam Hanjabum busu saruk yananaba United Nations na baton tawrakhibani Health checkup ki awareness ke loinana nimit nini ki oiba mushroom thabagi free training program pikre haina Rama Foundation gi coordinator na ngasi thokpa cherol amana hairi cherol aduna ana ye kaya dagi ngakthoknana ba amadi laina kaya lakadaba singdagi mangjawnana khangdoktuna isabu fit oina thamnabagi pandamda Rama Foundation amadi Healthy Environment Foundation anina khusamnaduna longa koireng kangpokpi district ta thasigi tara nepal dagi taramapal phawba pangthokki tharom aduda R Boyfu Chairman HEFI Z Chungsek L Kelsingna resource person sing oina saruk yaki M Sarat Singh amasung Asis amadi Rajendra Kumar Muhammad Rama President na maru oiba mithung sing oina saruk yaki health checkup amadi health awareness piduna miyoy yankhai henbada kanaba kaya phanganbagi damak silliba langliba organizer Rama Foundation amasung SOF amadi resource person singbo thagat phongdok nakhi matungda masana masabu thabak pijaduna senthok lambi lainaba amadi leader ama oinanaba mushroom thabagi training Soram Rajendra Kumar Regional Achiever Awardina pikhi taramatuda marketing amasung poisonous mushroom disease financial assistance ki matangdasu sugaina khanganki kanagumana asigumlaba thoram asibu pangthoklinglabadi mobile number 878-773-4452 da kupawari tanabayagani haina zerol aduna makatarakli ngasi malem gi Islam lining chapasingna khunda laitaba mafam singda Idul Fitr thoram pangthoknabagum India sinma thungna amadi Manipur gi Muslim isil inaw singna khunda laitaba mafam singda Idul Fitr thoram paksana pangthoknari ngasi gi numit asiga mari leinana maitai pangal singna manak nakpa mok singda lining laisol kaya pangthokli Muslim singna khwaidagi sengba tha amo oina launari ba Ramadan gi thabum ama isor gi mingda chara heluraba matung anoba tha uduna pangthokliba kumhai asigi damak lamdam asigi miyamna lepalaitana yaipa paujel kaya pinarakle Journalist Laisang Them Ungyamba Chenglaina Laikidabada Desamna Awaba Fongdorakle Desam Mayai Loisangi Secretary Publicity and Propaganda Thaudam Shamjaina Thokpa Cherol Amana Hai Lamdam Asigi Kathokpa Amagaloinana I Paugi Lamda Laibiduna Tabak Taubiramba Laisang Them Ungyamba Chenglaina Masagi Anaba Amadaki Kanghaudana Taibangpal Thadokibada Desamgi Maikaidagi Su Awaba Fongdoksari Mahakna Laikidabad Asi Lamdam Asigi Lal ama aikogi maraktagi mangjabani haina desamna lawi mahaki thawaina lairam lenda ingna sikna lairunaba desamna suminit ani tumina leptuna awaba phongdokhi loinana imung manungi awaba dasu saruk yari hairi
Haukiba pung kun mari asida India da nauna mioi lising tara nithoi sama marfu humdoi COVID positive oiba thengna khi laina asina maram oiraga mioi kuntra nithoi lekhide phagalak pagi changcha marfudra nipal 10 taruk tareta hanthara khre apunba confirm case koti mari lak nifuni pan lising marfu ma thoi chanipan humbudra taret yau khre active case masingna lising humpu taret chamanga yankhai tarukta hengalak khre laina asina maram oiraga lekhidaba apunba mi ki masing lak manga lising kuntra ma thoi chahum sukhre laina asidagi naba fagalaktuna discharge tawkhiba apun memi masingna koti mari lak nifuni thoi lising marfu humdoi supna kunma thoi yaure laina asidagi ngakthoknaba vaccine kapthokhiba apun memi masingna koti chani kun lak humputaruk lising kuntra taret hele malim gi oina covid lai chatna khwaidagi hena sohalaba laibak singi manungda USA na ahanba India na ani suba amadi France na ahum suba da lairi awang nopok state singi oina su Assam na ahanba Mizoram na ani suba amadi Manipur na ahum subada lairi